ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯆꯦꯅꯦꯜꯁꯤꯅ ꯍꯥꯔꯤ ꯅꯣꯡꯅꯥꯡ ꯑꯣꯏꯈꯤꯕꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯥꯔꯤ ꯅꯣꯡꯅꯥꯡ ꯀꯧꯕꯤ ꯅꯍꯥꯛꯄꯨ ꯆꯦꯛꯂꯥꯆꯥꯅꯤꯁꯨ ꯍꯥꯏꯉꯝꯗ, ꯇꯤꯟꯅꯤꯁꯨ ꯍꯥꯏꯉꯝꯗ, ꯅꯃꯤꯡꯗꯤ ꯍꯔꯤꯒꯤ ꯃꯤꯡꯂꯦꯟꯕꯨ ꯂꯧꯔꯒ ꯍꯥꯔꯤ ꯅꯣꯡꯅꯥꯡ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤ ꯅꯍꯥꯛꯅ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯑꯁꯨꯛꯄ ꯂꯣꯛ ꯎꯔꯛ ꯋꯥꯔꯛꯇ ꯅꯊꯃꯣꯏ ꯁꯣꯛꯅ ꯄꯥꯂꯦꯝ ꯅꯃꯥꯕꯨ ꯄꯟꯊꯧ ꯅꯄꯥꯕꯨ ꯊꯤꯗꯨꯅ ꯑꯄꯤꯛꯄ ꯑꯉꯥꯡꯅ ꯅꯤꯡꯉꯥꯏ ꯇꯧꯕꯒꯨꯝ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯅꯤꯡ ꯅꯤꯡ ꯍꯥꯏꯕ ꯈꯣꯟꯊꯥꯡꯅ ꯉꯪꯗꯨꯅ ꯆꯤꯡꯃꯥꯏ ꯅꯄꯣꯝ ꯈꯨꯗꯤꯡꯃꯛꯇ ꯈꯣꯟꯊꯥꯡ ꯌꯩꯅ ꯅꯤꯟꯕꯗꯤ ꯇꯥꯔꯨꯕ ꯀꯅꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯅꯤꯡꯉꯝꯗꯅ ꯅꯨꯡꯁꯤꯍꯜꯂꯤ꯫ ꯅꯍꯥꯛꯅꯗꯤ ꯍꯪꯂꯤꯗꯣ ꯑꯩꯒꯤ ꯏꯃꯥ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ, ꯄꯟꯊꯧ ꯏꯄꯥꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯏꯄꯥꯅ ꯀꯅꯥꯅꯣ, ꯏꯃꯥꯅ ꯀꯅꯥꯅꯣ? ꯇꯥꯔꯤꯕ ꯀꯅꯥꯅꯗꯤ ꯅꯍꯥꯛꯅ ꯅꯨꯡꯁꯤꯅ ꯍꯪꯂꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯈꯪꯈꯤꯗꯕꯅ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯅ ꯈꯣꯟꯊꯥꯡ ꯌꯩꯅ ꯉꯪꯂꯤꯕ ꯈꯣꯟꯖꯦꯜꯕꯨ ꯇꯥꯔꯨꯔꯒ ꯊꯃꯣꯏ ꯁꯣꯟꯕ ꯁꯣꯟꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯤꯂꯨ ꯄꯤꯔꯥꯡ ꯇꯥꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯁꯣꯟꯗꯨꯅ ꯂꯩꯔꯤꯗꯨ꯫ ꯅꯍꯥꯛꯀꯤ ꯊꯃꯣꯏꯅꯗꯤ ꯄꯥꯂꯦꯝ ꯃꯃꯥ ꯄꯟꯊꯧ ꯃꯄꯥ ꯀꯥꯏꯅꯈ꯭ꯔꯕ ꯁꯦꯟꯅꯈ꯭ꯔꯕꯁꯤꯡꯒ ꯑꯝꯍꯥꯅꯤ꯫ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯂꯣꯛꯇ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯣꯟꯅ ꯁꯣꯟꯅ ꯄꯥꯂꯦꯝ ꯅꯃꯥ ꯄꯟꯊꯧ ꯅꯄꯥ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯕꯗ ꯃꯤꯑꯣꯏꯕꯅ ꯇꯥꯕ ꯃꯐꯝꯗ ꯄꯥꯏꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯀꯅꯥꯅꯣ, ꯑꯩꯒꯤ ꯄꯟꯊꯧ ꯀꯅꯥꯅꯣ ꯍꯪꯂꯤꯕꯗꯣ ꯃꯤꯑꯣꯏꯕ ꯀꯅꯥꯅꯁꯨ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯗ ꯅꯪꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯟꯅ ꯍꯟꯅ ꯑꯉꯥꯡ ꯅꯤꯡꯉꯥꯏ ꯊꯤꯕꯗꯨꯝꯅ ꯉꯪꯂꯤꯕꯗꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯕꯨ ꯇꯥꯏꯕꯪꯁꯤꯡꯅ ꯇꯥꯔꯒ ꯅꯨꯡꯁꯤꯅ ꯁꯩꯊꯥꯅꯩ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯅꯁꯛꯇꯤ ꯇꯥꯛꯄꯤꯗꯦ꯫ ꯅꯍꯥꯛꯅꯗꯤ ꯋꯥꯔꯧꯏ, ꯇꯥꯏꯕꯪ ꯑꯁꯤꯗꯤ ꯑꯉꯝꯕꯅ ꯑꯁꯣꯟꯕꯕꯨ ꯐꯥꯗꯨꯅ ꯆꯥꯊꯣꯛꯄꯅꯤ꯫ ꯅꯪꯅ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯅꯃꯥ ꯅꯄꯥ ꯊꯤꯕ ꯆꯠꯄꯗ ꯅꯪꯕꯨ ꯐꯥꯗꯨꯅ ꯆꯥꯒꯗꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯤꯕ ꯆꯦꯛꯂꯥꯆꯥ ꯈꯔꯁꯨ ꯌꯥꯎꯔꯤꯕꯅꯤ, ꯆꯦꯛꯁꯤꯜꯂꯨ꯫ ꯅꯪꯅꯗꯤ ꯈꯟꯖꯩ ꯄꯨꯝꯅꯃꯛꯁꯤ ꯃꯄꯨꯅ ꯁꯦꯝꯕꯅꯤ, ꯏꯆꯤꯟ ꯏꯅꯥꯎꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯔꯨꯒꯅꯨ, ꯇꯥꯏꯕꯪ ꯖꯤꯕꯁꯤꯡꯗꯤ ꯑꯉꯝ ꯑꯉꯝ ꯆꯥꯅꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯇꯧ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯦ, ꯇꯥꯍꯧꯕ ꯀꯅꯥꯗꯒꯤ ꯎꯍꯧꯕ ꯀꯅꯥꯗꯒꯤ ꯅꯍꯥꯛꯀꯤ ꯄꯥꯂꯦꯝ ꯅꯃꯥ ꯄꯟꯊꯧ ꯅꯄꯥꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯇꯝꯂꯒꯦ? ꯅꯄꯨꯛꯅꯤꯡꯗ ꯆꯤꯡꯅ ꯄꯔꯩ ꯊꯥꯗꯣꯛꯂꯣ꯫ ꯍꯥꯎꯀꯨꯔꯣꯏ ꯅꯥꯏ ꯑꯇꯥꯜ ꯁꯣꯏꯁꯦꯝꯕ ꯇꯔꯨꯛꯅ ꯁꯣꯏꯗ ꯂꯨ ꯊꯨꯝꯗꯨꯅ ꯉꯥ ꯐꯥꯔꯤꯉꯩꯗ ꯂꯨꯋꯥꯡ ꯆꯅꯨ ꯈꯣꯡꯆꯣꯡ ꯅꯨꯄꯤ ꯃꯇꯥ ꯇꯔꯨꯛꯀ ꯅꯨꯡꯁꯤꯅꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯈꯣꯏ 12 ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯃꯈꯣꯏ ꯍꯦꯛ ꯍꯦꯛ ꯎꯅꯔꯝꯃꯤ꯫ ꯍꯥꯎꯀꯨꯔꯣꯏ ꯅꯥꯏ ꯑꯇꯥꯜ ꯁꯣꯏꯁꯦꯝꯕ ꯇꯔꯨꯛꯅ ꯋꯥꯔꯤ ꯁꯥꯅꯔꯛꯏ꯫ ꯏꯇꯥꯎꯁꯥ, ꯑꯩꯈꯣꯏ ꯇꯔꯨꯛ ꯑꯁꯤ ꯂꯨꯋꯥꯡ ꯆꯅꯨ ꯇꯔꯨꯛ ꯑꯁꯤ ꯊꯥꯗꯣꯛꯅꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯃꯈꯣꯏ ꯇꯔꯨꯛꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯈ꯭ꯔꯦ, ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯈꯣꯏꯕꯨ ꯅꯣꯡꯃꯇ ꯎꯗꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩ꯫ ꯃꯗꯨ ꯇꯥꯔꯒ ꯃꯇꯥꯎ ꯃꯉꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯑꯆꯨꯝꯕꯅꯤ, ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯏꯀꯥꯏꯕꯒꯤ ꯋꯥꯅꯤ, ꯏꯇꯥꯎꯅ ꯈꯜꯂꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯎꯗꯕꯗ ꯂꯩꯐꯝ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯔꯨꯛ ꯑꯁꯤ ꯁꯣꯏ ꯆꯥꯗꯨꯅ ꯂꯨ ꯊꯨꯝꯗꯨꯅ ꯉꯥ ꯌꯥꯝꯅ ꯐꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯂꯨꯋꯥꯡ ꯆꯅꯨ ꯇꯔꯨꯛꯁꯨ ꯃꯁꯥꯕꯤ ꯁꯣꯏ ꯁꯦꯝꯕ ꯇꯔꯨꯛꯀꯤ ꯋꯥꯈꯜꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯃꯛꯇ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯋꯥꯈꯜꯗ ꯂꯨꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯈꯣꯏ ꯇꯔꯨꯛꯅ ꯃꯁꯥꯕꯤꯁꯤꯡꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯏꯇꯥꯁꯥ, ꯑꯩꯈꯣꯏ ꯇꯔꯨꯛ ꯑꯁꯤꯕꯨ ꯃꯈꯣꯏꯒ ꯀꯥꯏꯅꯕ ꯉꯝꯒꯗ꯭ꯔꯥ? ꯃꯗꯨꯗ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛꯇꯤ ꯃꯍꯥꯛꯀ ꯀꯥꯏꯅꯕ ꯇꯥꯔꯕꯗꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯤ ꯐꯥꯎꯕ ꯊꯥꯗꯣꯛꯀꯅꯤ꯫ ꯑꯃꯅꯁꯨ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯑꯩꯒꯤꯗꯨꯒ ꯀꯥꯏꯅꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯁꯪꯁꯥꯔ ꯊꯥꯗꯣꯛꯄ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯊꯪ ꯃꯊꯪ ꯃꯥꯒꯤꯁꯤꯡꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯔꯤꯁꯤꯡ ꯍꯥꯏꯅꯈꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯕꯨ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯁꯣꯏ ꯁꯦꯝꯕ ꯇꯔꯨꯛꯇꯒꯤ ꯉꯥ ꯌꯥꯝꯅ ꯍꯦꯛ ꯍꯦꯛ ꯄꯨꯔꯛꯄꯗꯨ ꯎꯔꯒ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯕꯗ ꯅꯣꯡꯃꯗꯤ ꯍꯥꯎꯀꯨꯔꯣꯏ ꯅꯥꯏ ꯑꯇꯥꯜ ꯁꯣꯏ ꯁꯦꯝꯕ ꯇꯔꯨꯛꯅ ꯁꯣꯏꯗ ꯂꯨ ꯊꯨꯝꯗꯨꯅ
nga pharingayda luang sanu khongjong nupi taruk nga lawba laklami maduda haukuroi nai soi sema tarungna yamna harauna hairakhi isanau nakoi tarungna nga lawba lakpasing asidi nga sangdre ahing lekro nong ngalaga nga yamna puduna chalu hairakhi luang sanu tarukna hairakhi isabisa aikoina ahing lektuna nong ngalaga yumda sangba tarabadi palem imana panthau ipana yum sanghandrabadi nasanau obi aikoidi mangjaragani madu taraga soi sema tarungna khumlakhi isanau tarungmak karigidamak pai manungda singnaribano nakoibu pokpa palem panthau singnai sanau simbu sanghandrabadi nasunglangidamak pakhang oiba aikoi su isanau singgi natung inge korau nongamina singangna duna ahing lekminakhi ahing adu sabi sanau tarani thoidu nga thongduna hauna samina duna nungaina wari watai sanaduna leminakhi nonga labada khongchong nupi mata tarukna nga puduna yamna nungaina mayum mayumda changlakpada palem mama panthau mapa singna sanghanre khongchong nupi mata taruk awaba saruk oikre makoi tarukna kanana roi khaladuna masabi singi khongol lirakle lamkhangda haukuroi nai atal soi semba taruka unaraduna makhoina oirakliba maram punamak tamjarabada masabi singna hairakhi ngasidagi numit mangani suba numita korau nongamina si haina singnang matang manga thektuna piramlaga masabi tarukti yarau sadan basatki sabi sanau singna singnang matang thektuna singtha narami haibigi mafam adubu singtha kaunakhi asumna luang sanu khongjong nupi tarungna masabi singbu wana ngaijaduna lairakpana haina khiba numit suraba phawba laktrabada luang sanu taruktu korau nongakhrasi khaladuna nongkaba haurakle luang sanu khongjong nupi mata tarungna nongarakpada khoinau mata laima yang daubidi loidam thamum yamlakpana waraduna makhong thangba yaraktrabada mata sing yengjaraga haijarakhi khoinau ita mangamak nakoidi lebak phabana korau nong hana kabiramu aidi loidam thabum tara mapung pharakpana naw yekle aduna pari naw ko kumlakhige haijarakhi maduda mataroi singna phare ita aikhoi nonga khrage aduga ita na pari nakau kumbiraga matungda nonga birau asumna hairam laga mata manga nonga lambi tamki laima yang daubidi mapari pokadra pokta mamom polakadra polakta segla hari nongnang oina polakle balem mama laima yang daubina nawagi makhoibu makhuchu thangna khoiri leli haiduna mafam adubu khoirel khul haibadagi khori khun kaunei haujingna mafam adu khul kaunari masigi matungda laima yang daubidi korau nong kakhi aduna hari nongnang kaubi nahaki namana padi taibang mioi bani khango wahai asi taraga laibak thirabi segla sane su haingamda masa panbi tengi jata pokluduna pale mamana pokpadagi khoiri nongsang kakpiram laga thambiram laba tengi mapokta poklu rabi hari nongnang kaubi mahangna korau numit khudingi pale mamagi khungul lijaba panthau mapagi likun thijabado taibang kanana su takpitrabada aibana nangi namana padi monu taibang mini takpibada kayagi matik nungai jaba tengi mapokta poksaru raba ai hangna jiba punamaki mamangda sakthuk saragani aibu pokpi palem imana mapugi mingle lauduna hari nonang haiba mingtholbu thonbirambadagi poksabi palem ima laima yang daubi kaubi imado korau nongbuk kaba ngamjaduna mataroi singaloinana laimina jaba phangjaki panthau oiba makhoigi khongundi amam tharai kumbagum khongun mutpa takhi aibu laima yang daubi palemgi phaira tampakta chaujarakpa phangdrabasu nawa yaibi mangdanaba khoiri nungsang kakpiduna taibang phampak thakta thambirambagi damak poksabi ima mahak ki damak korau numit khudingi
ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯣꯟꯖꯗꯨꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯄꯂꯦꯝ ꯏꯃꯥꯕꯨ ꯊꯧꯖꯥꯟꯕꯤꯌꯨ ꯅꯤꯖꯔꯤꯕꯅꯤ꯫ ꯀꯣꯔꯧꯅ ꯅꯥꯔꯥꯟ ꯇꯥꯈ꯭ꯔꯕꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯄꯥꯡꯕꯗ ꯄꯂꯦꯝ ꯑꯣꯏꯕꯤ ꯇꯔꯨꯡꯅ ꯊꯣꯛꯂꯛꯄ ꯌꯦꯡꯖꯔꯒ ꯊꯃꯣꯏ ꯄꯨꯉꯝꯗꯅ ꯃꯤꯂꯨꯒꯤ ꯄꯤꯔꯥꯡ ꯇꯥꯅ ꯅꯣꯡꯍꯤꯡꯅ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤ ꯎꯄꯥꯏ ꯂꯩꯖꯗꯦ꯫ ꯄꯂꯦꯝꯒꯤ ꯅꯥꯛꯇ ꯌꯧꯅꯕ ꯆꯠꯁꯤ ꯆꯠꯉꯝꯗ ꯄꯟꯊꯧꯒꯤ ꯂꯤꯈꯨꯜ ꯂꯤꯁꯤꯜ ꯅꯤꯡꯉꯝꯗ ꯊꯃꯣꯏ ꯃꯩꯁꯥ ꯈꯥꯡꯅ ꯄꯂꯦꯝ ꯏꯃꯥꯅ ꯇꯝꯕꯤꯔꯝꯕ ꯍꯥꯔꯤ ꯍꯥꯏꯕ ꯃꯤꯡꯈꯩ ꯑꯁꯤ ꯇꯠꯇꯅ ꯁꯣꯟꯖꯗꯨꯅ ꯑꯆꯤꯛꯄ ꯃꯐꯝ ꯆꯤꯡꯂꯛ ꯂꯣꯛ ꯎꯃꯪ ꯋꯥꯃꯪꯗ ꯎꯐꯩꯗ ꯇꯣꯡꯗꯨꯅ ꯅꯤꯡ ꯅꯤꯡ ꯍꯥꯏꯕ ꯈꯣꯟꯖꯦꯜꯅ ꯃꯄꯨ ꯃꯥꯒꯤ ꯃꯤꯡꯈꯩꯕꯨ ꯁꯣꯟꯖꯗꯨꯅ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯖꯅꯕ ꯄꯂꯦꯝ ꯄꯟꯊꯧꯅ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟꯕꯤꯅꯕ ꯅꯤꯡꯖꯔꯤꯕ ꯂꯥꯏꯅꯤ꯫ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯅ ꯀꯔꯤ ꯏꯔꯥꯜ ꯂꯩꯔꯨꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ ꯑꯁꯨꯛ ꯊꯤꯕ ꯃꯄꯣꯛ ꯑꯁꯤꯕꯨ ꯐꯪꯂꯤꯕꯅꯣ? ꯊꯃꯣꯏ ꯑꯁꯤ ꯌꯥꯝꯅ ꯀꯤꯅ ꯅꯨꯡꯁꯥ ꯊꯤꯅ ꯍꯤꯡꯂꯤꯕ ꯇꯤꯟꯒꯤ ꯖꯥꯠ ꯑꯣꯏꯔꯕꯁꯨ ꯏꯁꯥꯗꯤ ꯄꯥꯜꯂꯤ ꯄꯥꯏꯅꯤꯡꯕꯗ ꯄꯥꯏꯗꯨꯅ ꯆꯠꯆꯕꯗ ꯑꯩꯕꯨ ꯐꯥꯗꯨꯅ ꯆꯥꯒꯗꯕꯒꯤ ꯃꯁꯥ ꯄꯥꯟꯕ ꯎꯆꯦꯛꯁꯤꯡꯒꯤ ꯖꯥꯠ ꯈꯔꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯗꯨꯅꯁꯨ ꯄꯂꯦꯝ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯁꯛꯐꯝꯗꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯌꯦꯡꯖꯕ ꯅꯠꯇꯅ ꯎꯖꯕ ꯐꯪꯖꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯀꯞꯆꯔꯗꯨꯅ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯖꯔꯤꯕꯅꯤ꯫ ꯃꯆꯥꯒꯤ ꯅꯤꯡꯉꯝꯗꯕ ꯃꯇꯧ ꯎꯖꯔꯒ ꯂꯩꯃ ꯌꯥꯡꯗꯧꯕꯤꯁꯨ ꯃꯇꯥꯔꯣꯏ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗꯒꯤ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯖꯔꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯆꯔꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫